Kabo Beli Wahogi Ningdol Pomnaring the Manipur Gilamga Myanmar Gilamgo Ontok Yana lady. Kabo Beli Lamgi Wahog the Ningdon Pomnaring Serak the India Madi Myanmar Aniki Merak the Lady Ba border area Gisay Navasing Lushana Bigi Panamda Manipur Sandil District Lam Karaga Myanmar Kabo Beli Gi Manungsana Lady Ba Sagaing reason Gilamgo Ontok Onsin Doropiana lady. May Kungataruk English and Kungataruk official document among the Yumpam Oeraga, the diplomat Sifonda, Zulai Taragatreta Fonga report Amada. Nawabar Times ki Zulai Taraganipan Fonga Kipa Pogamatung in the India government, Myanmar Langa Kuwari Sanaduna Manipur Galona River, border pillar 65 Amadi 68 ki Maraki Lam Singasigi Matanga, or Rusinama Purana Bohonarak Paneri. Document Sigi Matung in a foreign secretary. Proposal amagi makada Myanmar ga lona riba Manipur gi Sandil district ki square mile 1.4 gi lam singasiga onto unsin tawna bigi wafam yaurokibni lam onto unsin tawnarakna bigi wari sanariba sida Manipur gi Sandil district ki lam khara madi Myanmar gi Kabo Beli gi manungsana leiba sagaing hairiba lam siga onagadabane hadi India amadi Myanmar Levani ki border area ki lady basay na basing asilusin na santi ki lambi de purana bo honarak pagi thorang amoina India amadi Myanmar ki lam ontok unsin taw na bigi wapam asi khandak kibni panbaya abadi India amadi Myanmar Levani ki marakta lady ba international border ki area si puna kilometer lisinga maga satrukan nifu homdoirom sangi border area sida Myanmar ki India ki oina Arunachal Pradesh Nagaland Manipur amadi Mizoram galona bani Hariba, Myanmar amadi India galona riba border area ki lamsing asi asukpo umang sing turel amadi lambi thong leitaba umang tanathan mafam oibana yengsina bo khonabada asauba thaba am oirakibani document adu ki matung ina India government na Manipur gi Sandil district ki lam amadi Myanmar gi Kabo Beli gi manungsana leiba Sagaing region gi lam go onana bo honarakliba sigi pandamdi Myanmar amadi India ki border area sing the lady basay na basing asi athuba de lusinuna soko thorang gi thabak paikhat paga loinana ingna tapna leiba ngamna bani leiba ani sigi border area sing mayek singna khangdokna duna Myanmar ga lona ba border area sing da fencing tawbigi thabak khumang soksin ngamna bani Myanmar ki border area sing da fencing ningthi na tawduna leiba asidagi logi wangwa satharakliba thabak thoram sing thingma ngamna ba madi mito mian cha sing changsilakpadigi ngak thokpa ngamna bo khonarakpane hari India amadi Myanmar lewani ki marakta border area ki matang official oiba thoina sayena balati lewani ki marakta English amaga samapan go humfuga taret ki Mars tarada lewani ki marakta agreement ama tawnaduna traditional border bu adumak yanaduna lakibane dubu batamgi matung ne tungan bathok ba thawdo wa thok amadi logi wang mala thabak kya sa tharakpana marak oiraga fire basilong na bo honarakibane hadi Koki ga Naga ka yanana bagori sanakre Nagaland Mizoram amadi Manipur Hill district ki SARS ki leaders in Aizol Naga amadi Koki ki marakta thoklibi irangasi loisin hanana bagi panam na wari sanakre pawsi ki matungina mifam adura saruk yakiba SARS ki leaders sing aduna Koki amadi Naga ani ki marakta lairi basayana basingasi yanaba magi makhada wari sanaduna loisinana bagi lambi ama puthokna bakhanakre wari sanagadori basida Koki furuk ki lusing basing loinana SARS की लीडर सिंसु या होना बा वरे लकी लोइना मणिपुर सई अहुम हेना तंगदु लैता दबगी फिपम अम लेरकलिबा सि कोकना नबगी पनमदा सर्च की लीडर सिंग सिना तुंगान मफम सिंगदा सत्तुना वरोइसना मपुरना बखोना दुना लाखिबने हेरी Nagamisam taruk faraga mihathina hatpigi case the siena bani haiba atope equis ani NIA na phare puna mari suri haukiba me tara humdai ayupung tara mathai khra helakpada Kangpokpi district ki gamnom sarpaimana PS na konba lairon baifai koki khulgi mapam amada khulasi ki kunja nupa nupi singna Hana Paraba Matuna Koki theories could puamana, Mamit Amasuma could punchilaga pukraba matunda, Miatin Hatokiba, Pastor Aniyauna Nagamisam Nupataruki, Taudoki Matana, National Investigation Agency, NI in a local case ki Makatana Satarakba, investigation Ahanvada Mitay digi, Christian on Krava, Matay Manau Ani Pakraba Matunda, Narang Susiana Bani Haina Atopa Mu any Fatkrik.
पुलिसना मखोइगी सोशल मीडिया प्लेटफॉर्म फोंदोखिबो वाफमगी मतुइना नागामिसम तरुक फाबा मसुम हाटपगा मरी लेना लौखटपा केस की सथरकलिबे इन्वेस्टिगेशन की मखा तारकपदा NIA पुलिस अमसुम CRPF की अपुनबा टीम अमना ngarang atopa equis ani phare hadi wapam asigi matugina pharaba singde kangpokpi district ki leimkhong da leiba lairon baifai khulgi lungawlal baifai apokpa pauthen kham amasum kangpokpi district ki leimkhonggi molhoi khuldagi lunming thang silhau allies sek apokpa paulen silhauni पुलिस न वाफम से फोंदोरपग लोइदना केस असिगा मरी लेनबा अतै मियोइसिंगसु मखाताना फाना बखोनरी हेन से फोंदोरखि पनमया बदि नुमित अदुदा लाइरन बाइफाई खुलगी नुपा नुपि खुंजा सिंगना सही अनि खक्त ngaइदेबि अमा यावना सही हुमद्रागनि थुइ सुरबि अमगा पुन नुपि तरागनि थुइ अमसु मियाथिना हातोख्राबा नागामिसम तरुका पुन मियोय तरागनि पान फाखिबनि मियोइसिंग असिगी मनुंगदगी नुपि तरागनि थुइबुना थादोरकपदगी था अदुगी तरागा मंगादा मसा मसागी मयुमद यौरख्रबा मतुंगदा नुपा तरुक असिबुदि थादोक्तुना थमखिबनि थाउदो असिगी मताना मणिपुर लैंगाना होम मिनिस्ट्री दा हाइजबदगी मिनिस्ट्री असिना थोकपा ऑर्डर की मतुंगिना ममांग थागी अहानब सयोलदगी NIA ना रेगुलर केस नंबर 7 ऑफ 2026 लोखलगा केस असिगी इन्वेस्टिगेशन सथरखिबनि NIA ना केस असिगा मरी लेना था असिगी तरादा लाइरोन बाइफाई खुलदा क्रिस्टल लाइनिंग लौदुना लेरखिबो वाफम प्रदीप अमसु माकी लोइनबी वाथम ओंबी अयिंगबी फटखरबनि मखोई अनिबु NIA ना मखोई स्पेशल कोर्ट नुमित अदुदा पोथोलगा था असिगी कुनगा मथोई फाव वोहंग पोंग सथनबगी दमा मखोई कस्टडी दा थानबक्लिबनि कोकी theory सिंगना मियाथि ना हातो पिखरबा सिंगना कोनसा खुलदगी रेवरेंड डॉक्टर मनु थियोमाई से निफुगमंगा फेनरोंग वी थियोमाई से निफुगो हमदोय फेरिरुंग चावांग से कुंथ्रागा तरु कालीवांगबों अबोनमाई से कुनगा हमदोय दिलीप थियोमाई से कुंथ्रागा हमदोय अमसुम जोनाथि पास्टर केनपी बाउनी मखोई तरु की मियाथि ना हातो पिरमला भागसांग सिंग मामांग थागी तरागी नोंगाई मतुंगदगी जेनिम्स की मेडल सिंग पुरकलबा मतुंगदा पोस्टमार्टम एग्जामिनेशन पांगथोकलगा ngasi fawba thamlakliबनि सुमोके दिमा इम्बुस की पाव पीब ngamba मियोइद नागालैंड पुलिस न लुपा लिसिंग यांखै की मना पीरगनि था सिगी तरा हमदोइद नागालैंड की सुमोके दिमा डिस्ट्रिक्ट की मफम अमदा IED पोखाय हनुर सथरखिब एटेक द AR की हलबिदार अमा सिरगा अतै पर्सनल खरना सोखिब थौदोकी मतांगदा सियनब मियोइसिंग की पाव पीब ngamba मियोइद लुपा लिसिंग यांखै की मना पीरगनि हैना नागालैंड पुलिस न लाथोख्रे वाफमसी न लाथोखिबग लोइनना थौदोसिग मरी लैनना एक्सप्लोसिव सिंग रिकवर तौबा पखायरबा बोंगी मसे सिंग फंगवा सिजनखिब खुसु खुलाई गाड़ी एमदी वायरलेस सेट न सिंग मयाउना अतै मसाक सिंग रिकवर तौबा ngamnaba पाव पिरखबदसु मना सिपिगनि हरि नागालैंड की पुलिस कमिश्नर ओतुलाती हमसिना थौदोसिगी मताना सिनबसिंग मसक खांगदोकनबा अकनबा इन्वेस्टिगेशन सथरि अमसुम सिनबसिंग फाननबा होनरि हैनसु फोंदोख्रे कनागुंबा सिंगना थौदोसिगी पाव पिनिंगलबदि टेलीफोन नंबर 7085055003 नत्रगना 7085055011 गी WhatsApp ता पाव पिरकबा यागनि हरि चीफ मिनिस्टर दिल्ली सख्री चीफ मिनिस्टर वाई खेमसान ngasi दिल्ली की दम इम्फाल एयरपोर्ट की सख्री माकी खोंगसर असि दिल्ली की लुसिंग बसिंग कौरक प्रा नत्रगना माकना लैंगा की मथौ ताब थपक सिंग दम थावोइना सतप्रा हाइना मीडिया मन चीफ मिनिस्टर की सेक्रेटरीट हंगलुबदा माकी खोंगसर असि ngasi nungthil pung ama tarak pada Delhi da leiba BJP की नेशनल हेडक्वार्टर पांगथोकदबा पार्टी असि मिफम अमदा सरुक यारुना बसखिबनि पार्टी की ओइबा खोंगसनि मणिपुर लेंगा का थोइदोंना मरी लेनदि हाइना फोंदोरखि माकी खोंगसर असिदा BJP मणिपुर प्रदेश की वाइस प्रेसिडेंट अमसु लोइनखि हाइरि पनबयाबरि था असि कुंदगी पार्लियामेंट की नुंगजु मिफम फंबा हौगदोरिबनि अदुगा फेब्रुवारी मरी इंग्लिश गनि कुंगा तरुक वसक लौदुना हिंगलक्लिबा मणिपुर लेंगा की मिनिस्ट्री की अवार्ड मिनिस्टर सिंह ngasi फाउबर हापसिंदुना चाकथोक्त्रिबनि तमिलनाडु की एक्सीडेंट अहुम सिरे मंगा सोकली तमिलनाडु की सिरुपुर डिस्ट्रिक्ट ngarang कार अमा खामन लैबा टैंकर लॉरी अमदा थोमजिनबदगी मियोइहुम सिक्रे मसम अतोप मंगाना सोकला हैना पुलिस न फोंदोक्री पुलिस ऑफिसर अमना फोंदोकपिगी मतुइना थादोदु तिरुपुर डिस्ट्रिक्ट की सेंगापाली मराक्ता सालेम कोयम्बटूर नेशनल हाईवे थोकीबनी माउन हाई की खामदुना लैबा टैंकर लॉरी अमदा थोमजिनबदुदा कार अदुदा तोंगलकपा मियोइ अहुम खुदक्ता सिबगा लोइना अतोप मंगाना सोकी
ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯕꯤꯖꯣꯏ ꯆꯍꯤ 30, ꯇꯦꯟꯃꯣꯛ ꯆꯍꯤ 23 ꯑꯃꯁꯨꯡ ꯀꯨꯃꯥꯔ ꯆꯍꯤ 33 ꯀꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯥꯡꯅꯈꯤ꯫ ꯑꯁꯣꯛꯄꯁꯤꯡꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈ꯭ꯔꯦ꯫ ꯃꯈꯣꯏ ꯇꯤꯔꯨꯇꯅꯤꯗꯒꯤ ꯎꯇꯤ ꯍꯤꯜ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯊꯧꯗꯣꯛꯇꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯥꯡꯈꯨꯜ ꯈꯨꯟꯁꯤꯡꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯊꯤꯡꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ, ꯑꯁꯥꯝ ꯔꯥꯏꯐꯜꯁ, ꯄꯟꯖꯥꯕ ꯔꯤꯖꯤꯃꯦꯟ, ꯃꯥꯗ꯭ꯔꯥꯁ ꯔꯤꯖꯤꯃꯦꯟ ꯑꯃꯁꯨꯡ ꯕꯤꯍꯥꯔ ꯔꯤꯖꯤꯃꯦꯟꯒꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯐꯥꯈꯤꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥ 3ꯕꯨ ꯐꯥꯈ꯭ꯔꯒ ꯊꯥꯗꯣꯛꯇꯨꯅ ꯂꯩꯕ ꯑꯗꯨ ꯌꯦꯡꯂꯒ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯑꯣꯐ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯅ ꯇꯥꯡꯈꯨꯜ ꯈꯨꯟꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯈꯨꯗꯛꯇꯒꯤ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯔꯤ꯫ ꯋꯣꯡꯐꯥꯌꯣ ꯀꯁꯥꯔ, ꯑꯦ.ꯑꯦꯁ. ꯅꯤꯡꯂꯨꯝ, ꯌꯥꯎꯔꯩꯉꯝ ꯂꯨꯡꯂꯦꯡ ꯑꯃꯁꯨꯡ ꯕꯥꯔꯩꯌꯣ ꯂꯨꯡꯂꯦꯡ ꯀꯧꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯃꯤꯑꯣꯏ 3 ꯑꯔꯥꯟꯕ ꯃꯔꯥꯜꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ NSNIMꯒꯤ ꯀꯦꯗꯔꯅ ꯍꯩꯖꯤꯟꯗꯨꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟꯁꯤꯡꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯍꯟꯕ ꯑꯃꯁꯨꯡ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯤꯡꯗ ꯁꯤꯡꯅꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯁ꯭ꯀꯨꯜꯒꯤ ꯂꯟ-ꯊꯨꯝ ꯃꯉꯥꯟ ꯇꯥꯛꯍꯟꯕꯒꯤ ꯃꯊꯛꯇ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯐꯝꯁꯤꯡꯒꯤ ꯁꯦꯡꯂꯕ ꯁꯛꯇꯝ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯃꯤꯑꯣꯏ 3 ꯑꯗꯨ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯊꯥꯗꯣꯛꯅꯕ ꯊꯥꯈꯤꯕ ꯃꯇꯝ ꯖꯨꯂꯥꯏ 15ꯗ ꯂꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ 3 ꯊꯥꯗꯣꯔꯛꯇ꯭ꯔꯕꯅꯤꯅ ꯇꯥꯡꯈꯨꯜ ꯈꯨꯜꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯑꯊꯤꯡꯕ ꯊꯝꯂꯤ ꯑꯃꯁꯨꯡ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯕ ꯃꯤꯀꯨꯞꯅꯍꯨꯝꯁꯤꯡꯅ ꯌꯦꯡꯁꯤꯟꯅꯅꯕ ꯈꯪꯍꯜꯂꯛꯂꯤ꯫ ꯖꯤꯔꯤꯗ ꯃꯩꯇꯩ ꯀꯨꯀꯤ ꯌꯨꯝꯂꯣꯟꯅꯔꯕꯁꯨ ꯈꯠꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯇ꯭ꯔꯦ꯫ ꯏꯪ-ꯇꯞꯄ ꯄꯥꯝꯗꯕꯁꯤꯡ ꯃꯥꯏꯊꯤꯔꯒꯅꯤ ꯈꯦꯝꯆꯥꯟ꯫ ꯆꯍꯤ 3 ꯍꯦꯟꯅ ꯊꯣꯛꯂꯛꯂꯤꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛ ꯖꯤꯔꯤꯗ ꯂꯩꯍꯧꯔꯤꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤ ꯌꯨꯝꯂꯣꯟꯅꯔꯕꯁꯨ ꯈꯠꯅꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯍꯧꯗ꯭ꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ-ꯇꯞꯄ ꯍꯟꯖꯤꯟꯕ ꯄꯥꯝꯗꯕ ꯈꯔ ꯂꯩꯔꯤꯕꯁꯤ ꯅꯣꯡꯃꯗꯤ ꯑꯆꯨꯝꯕ ꯄꯥꯝꯕ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯏꯪ-ꯇꯞꯄ ꯄꯥꯝꯕ ꯃꯤꯌꯥꯝꯒꯤ ꯈꯨꯠꯇ ꯃꯥꯏꯊꯤꯕ ꯅꯪꯕ ꯇꯥꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯕꯤ.ꯖꯦ.ꯄꯤ ꯂꯤꯂꯣꯡ ꯃꯟꯗꯜꯅ ꯁꯤꯟꯗꯨꯅ ꯂꯤꯂꯣꯡ ꯍꯧꯔꯩꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯥꯟꯅꯒꯤ MLA ꯌꯨꯝꯈꯥꯏꯕꯝ ꯑꯟꯗꯥꯖ ꯈꯥꯟꯒꯤ ꯌꯨꯝꯗ ꯃꯟꯗꯜꯒꯤ ꯊꯥꯛꯀꯤ ꯑꯣꯏꯕ ꯅꯣꯡꯃꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯥꯀꯔꯒꯤ ꯀꯟꯐꯔꯦꯟꯁ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯐꯔꯦꯟꯁ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯍꯥꯏ ꯆꯍꯤ 3 ꯍꯦꯟꯅ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯖꯤꯔꯤꯗ 2ꯔꯛ ꯆꯠꯂꯨꯔꯦ꯫ ꯃꯍꯥꯛꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯩꯔꯤꯕ IDPꯁꯤꯡꯒ ꯎꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯔꯝꯈꯤ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡꯁꯤꯡꯒꯤ ꯃꯤꯁꯤꯡꯒꯁꯨ ꯎꯅꯔꯛꯈꯤ꯫ 2ꯔꯛ ꯁꯨꯕ ꯑꯣꯏꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯖꯤꯔꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯨꯀꯤ, ꯃꯥꯔ, ꯄꯥꯏꯇꯦ, ꯃꯩꯇꯩ ꯄꯥꯉꯜ ꯑꯃꯁꯨꯡ ꯔꯣꯡꯃꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯟꯅ ꯃꯤ 100 ꯍꯦꯟꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯎꯠꯇꯨꯅ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯖꯤꯔꯤꯗ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯌꯨꯝꯂꯣꯟꯅꯔꯒꯁꯨ ꯈꯠꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯍꯧꯗ꯭ꯔꯤ꯫ ꯈꯦꯝꯆꯥꯟꯅ ꯍꯥꯏ ꯃꯍꯥꯛꯅ ꯖꯤꯔꯤꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯑꯉꯥꯡ 2 ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯪ-ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡ ꯎꯅꯗꯨꯅ ꯀꯟꯅ ꯆꯪꯁꯤꯜꯂꯤꯕ ꯊꯕꯛ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯄꯟꯕ ꯄꯤꯗꯨꯅ ꯊꯥ ꯑꯃꯗꯤ ꯏꯔꯥꯡ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ-ꯇꯞꯄ ꯍꯟꯖꯤꯟꯕ ꯄꯥꯝꯗꯕ, ꯍꯟꯖꯤꯜꯂꯒꯗꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯃꯥꯡꯒꯅꯤ ꯈꯟꯕ ꯃꯤ ꯈꯔ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯏꯪ-ꯇꯞꯄ ꯄꯥꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯪ-ꯇꯞꯄ ꯊꯨꯒꯥꯏꯔꯤꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯀꯩꯗꯧꯅꯨꯡꯗ ꯉꯥꯛꯄꯤꯔꯣꯏ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯆꯨꯝꯕ ꯄꯥꯝꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯈꯨꯠꯇ ꯃꯥꯏꯊꯤꯕ ꯇꯥꯕꯅꯤ ꯍꯥꯏꯅ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯂꯤꯂꯣꯡ ꯑꯦ.ꯁꯤꯒꯤ ꯑꯂꯤꯃꯨꯗꯤꯟ ꯅꯨꯄꯥ ꯊꯣꯛꯄ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯄꯨ ꯆꯞ ꯃꯥꯟꯅꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯥꯡꯂꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯌꯨꯡꯂꯤꯕ ꯁꯍꯤꯗ ꯃꯤꯅꯔꯁꯤ ꯃꯇꯝ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯑꯂꯤꯃꯨꯗꯤꯟꯅ ꯌꯨꯡꯂꯝꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤ ꯌꯨꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯃ ꯂꯥꯛꯈꯤ ꯍꯥꯏꯅ ꯁꯤꯅꯤꯌꯔ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯖꯣꯏꯅ ꯋꯥꯔꯤ ꯂꯤꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯕ ꯑꯂꯤꯃꯨꯗꯤꯟꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯈꯤꯕ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯗꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯗꯁꯠꯕꯤꯟꯗ ꯊꯥꯗꯔꯒ ꯃꯁꯤ ꯑꯩꯒꯤ ꯏꯁꯇꯦꯠꯅꯤ, ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯒꯅꯤ ꯍꯥꯏꯔꯒ ꯁꯍꯤꯗ ꯃꯤꯅꯔ ꯑꯗꯨ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯌꯨꯡꯂꯝꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯂꯨꯆꯤꯡꯕ ꯑꯂꯤꯃꯨꯗꯤꯟꯅ ꯄꯣꯛꯂꯝꯕ ꯃꯍꯥꯛꯀꯤ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡꯗ ꯁꯦꯝꯂꯝꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯑꯗꯨꯅ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯐꯔꯦꯟꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯤꯂꯣꯡꯒꯤ ꯃꯤꯌꯥꯝꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯜꯂꯛꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ
ꯂꯤꯂꯣꯡ ꯕꯖꯥꯔꯗꯒꯤ ꯂꯤꯂꯣꯡ ꯍꯧꯔꯩꯕꯤ ꯇꯝꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ PMGSYꯒꯤ ꯐꯦꯁ 3ꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯌꯥꯎꯔꯒ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯇꯦꯟꯗꯔ ꯍꯥꯡꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯊꯥ ꯑꯃ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕ ꯍꯧꯔꯒꯅꯤ꯫ ꯂꯤꯂꯣꯡ ꯊꯣꯡ ꯃꯅꯥꯛꯇ ꯐꯨꯠ ꯕ꯭ꯔꯤꯖ ꯑꯃꯁꯨ ꯍꯥꯟꯅ ꯁꯥꯔꯒꯅꯤ꯫ ꯂꯤꯂꯣꯡ ꯖꯃꯥ ꯃꯁꯖꯤꯗ ꯀꯝꯄꯥꯎꯟ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯍꯧꯖꯤꯛ MOBCꯒꯤ ꯗꯥꯏꯔꯦꯛꯇꯔꯗ ꯁꯤꯟꯅꯔꯒ ꯂꯩꯔꯕꯅꯤ꯫ ꯂꯤꯂꯣꯡꯒꯤ ꯃꯔꯨꯑꯣꯏꯕ IBR ꯂꯝꯕꯤ ꯃꯔꯤ ꯁꯦꯝꯕꯒꯤ ꯍꯥꯏꯕꯤꯔꯒꯁꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒ ꯂꯩꯈꯤ꯫ ꯂꯤꯂꯣꯡ ꯑꯦꯁꯤꯗ BJPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤꯕ ꯍꯥꯟꯅꯒꯤ MLA ꯋꯥꯏ ꯑꯟꯇꯥꯖ ꯈꯥꯟꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯤꯂꯣꯡꯒꯤ MLA ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯆꯍꯤ 13 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯁꯛ ꯊꯣꯛꯄ ꯃꯆꯨ ꯇꯥꯕ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯇꯧꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯔꯤꯕꯁꯤ ꯍꯩꯖꯤꯟꯕ ꯈꯛꯇꯅꯤ꯫ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ 12 ꯁꯨꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜꯗ ꯃꯍꯥꯛꯅ ꯋꯛꯐ ꯕꯣꯔꯗꯀꯤ ꯑꯣꯐꯔ ꯐꯣꯔꯝ ꯃꯌꯥꯝ ꯑꯃ ꯄꯤꯁꯤꯜꯂꯒ ꯃꯤꯌꯥꯝꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯚꯣꯠ ꯀꯥꯈꯤ꯫ ꯃꯗꯨ ꯏꯁꯣꯔꯅ ꯎꯕꯅꯤꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯕ ꯍꯦꯟꯅ ꯈꯪꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯤꯌꯥꯝꯅ ꯅꯝꯊꯥꯛ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯍꯥꯛꯅ MLA ꯑꯃ ꯑꯣꯏꯅ ꯊꯥ 13 ꯈꯛ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯄꯤꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯤꯍꯨꯠ ꯑꯣꯏꯗ꯭ꯔꯕꯁꯨ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯦꯞꯄ ꯂꯩꯇꯅ ꯉꯁꯤ ꯐꯥꯎꯕ ꯇꯧꯔꯒ ꯂꯥꯛꯂꯤ ꯍꯥꯏꯅꯁꯨ ꯑꯟꯇꯥꯖ ꯈꯥꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ MLA ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁꯣꯔꯅ ꯍꯥꯏ ꯍꯧꯈꯤꯕ 12 ꯁꯨꯕ ꯃꯤꯈꯜꯗ ꯃꯍꯥꯛꯀꯤ ꯀꯩꯔꯥꯎ ꯑꯦꯁꯤꯗ ꯂꯤꯂꯣꯡꯒꯤ MLA ꯑꯣꯏꯔꯝꯕ ꯋꯥꯏ ꯑꯟꯇꯥꯖ ꯈꯥꯟꯒꯤ ꯃꯌꯥꯝꯕꯒ ꯂꯝꯕꯥ ꯇꯧꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯀꯩꯔꯥꯎ ꯑꯦꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅꯁꯨ ꯑꯟꯇꯥꯖ ꯈꯥꯟꯕꯨ ꯚꯣꯠ ꯀꯥꯅꯅꯕ ꯂꯤꯂꯣꯡ ꯑꯦꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯄꯨꯝꯅꯃꯛ ꯚꯣꯠ ꯄꯤꯍꯟꯗꯨꯅ ꯃꯥꯏ ꯄꯥꯛꯍꯟꯅꯕ ꯍꯣꯠꯅꯔꯒꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯗꯅ ꯂꯨꯆꯤꯡꯂꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯋꯥꯏ ꯑꯟꯇꯥꯖ ꯈꯥꯟꯕꯨ ꯋꯛꯐ ꯕꯣꯔꯗꯀꯤ ꯆꯤꯌꯔꯃꯦꯟ ꯍꯥꯞꯂꯛꯄ ꯌꯥꯅ ꯂꯩꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯂꯨꯄꯥ ꯀꯣꯇꯤ 350 ꯀꯥꯏꯊꯣꯛꯇꯨꯅ ꯋꯨꯃꯦꯟ ꯏꯝꯄꯥꯋꯔꯃꯦꯟꯠ ꯁ꯭ꯀꯤꯝ ꯑꯃ ꯄꯥꯏꯈꯠꯄ ꯍꯧꯔꯛꯂꯤꯕꯁꯤꯗꯁꯨ ꯑꯟꯇꯥꯖ ꯈꯥꯟꯅ ꯁꯦꯝꯖꯕ ꯁ꯭ꯀꯤꯜ ꯂꯩꯕ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯗ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯂꯤꯂꯣꯡ ꯑꯦꯁꯤꯒꯤ ꯃꯤꯌꯥꯝ ꯁꯨꯕ ꯅꯣꯝꯕ ꯇꯟꯗꯕ ꯏꯪꯈꯣꯜ ꯁꯝꯕꯜ ꯀꯣꯏꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯆꯥꯎꯔꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯂꯒ ꯂꯥꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯤꯂꯣꯡ ꯊꯣꯡ ꯃꯅꯥꯛꯀꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯌꯨꯅꯤꯇꯤ ꯃꯣꯜ ꯑꯃ ꯁꯥꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩ꯫ ꯃꯁꯤꯁꯨ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ MLA ꯔꯥꯃꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈꯤ꯫